ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯥꯎꯕꯤ ꯃꯆꯥ ꯀꯩ ꯍꯧꯗꯣꯛꯄ ꯂꯥꯛꯄꯗ ꯅꯣꯡꯁꯥꯕꯗꯤ ꯍꯧꯗꯣꯛꯄ ꯇꯥꯗ꯭ꯔꯕꯗꯨꯗ ꯇꯨꯝꯃꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯇꯥꯕꯁꯨ ꯂꯥꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯑꯁꯤꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯕꯅꯤ꯫ ꯌꯥꯏꯃꯅ, "ꯅꯣꯡꯁꯥꯕ, ꯇꯥꯕ꯭ꯔꯣ? ꯅꯣꯡꯁꯥꯕ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯄꯨꯡꯁꯦ 8 ꯇꯥꯔꯦ꯫ ꯆꯥꯎꯕꯅ, "ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯃꯤꯁꯤꯕꯨ ꯅꯣꯏꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯅꯤ? ꯅꯣꯡꯁꯥꯕ, ꯅꯣꯡꯁꯥꯕ." ꯌꯥꯏꯃꯅ, "ꯅꯣꯡꯁꯥꯕ." ꯀꯧꯕ ꯇꯥꯃꯟꯗꯕꯗꯒꯤ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯊꯣꯡꯗꯨ ꯊꯤꯜꯂꯤ꯫ ꯑꯗꯨ ꯐꯥꯎꯕ ꯇꯥꯗ꯭ꯔꯕꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯊꯣꯡꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯕ꯭ꯔꯣꯖꯦꯟ ꯆꯞ ꯃꯥꯟꯅꯅ, "ꯀꯩꯗꯧꯔꯒꯦ?" ꯆꯥꯎꯕꯒ ꯌꯥꯏꯃꯒ ꯊꯣꯡꯗꯨ ꯊꯨꯒꯥꯏꯔꯒ ꯆꯪꯂꯨꯕꯗ ꯑꯉꯛꯄ ꯐꯥꯎꯏ ꯀꯟꯅ꯫ "ꯅꯣꯡꯁꯥꯕ." ꯆꯥꯎꯕꯤꯁꯨ ꯕ꯭ꯔꯣꯖꯦꯟꯁꯨ ꯂꯣꯏꯅ ꯃꯍꯩ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯅꯣꯡꯁꯥꯕꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯆꯥꯎꯕꯤ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯅꯣꯡꯁꯥꯕꯕꯨ ꯍꯥꯠꯂꯦ ꯈꯪꯗꯦ, ꯃꯉꯥꯛꯅꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯅꯔꯝꯃꯤ꯫ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯍꯥꯠꯄ ꯑꯣꯏꯕꯅ ꯅꯣꯡꯁꯥꯕꯗꯤ ꯐꯠꯇꯕ ꯊꯋꯥꯏꯒꯤ ꯏꯁꯣꯔꯅ ꯈꯨꯗꯛꯇ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕ ꯌꯥꯝꯅ ꯐꯠꯇꯦ, ꯃꯄꯥꯅ ꯃꯤ ꯍꯥꯠꯂꯕꯁꯨ ꯑꯔꯥꯟꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯕꯁꯨ ꯍꯔꯥꯎꯏ, ꯀꯩꯁꯨ ꯌꯥꯅꯤꯡꯗꯕ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯇꯤ ꯃꯤ ꯑꯃꯠꯇ ꯍꯥꯠꯇ꯭ꯔꯤꯕꯅꯤꯅ ꯊꯋꯥꯏ ꯑꯗꯨ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯥꯏꯔꯦꯝꯂꯦꯟꯗ ꯆꯠꯇꯅ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯃꯆꯥ ꯑꯃ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤꯉꯩ ꯑꯗꯨꯗ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯃꯃꯨꯛ ꯂꯩꯈꯤꯗꯕꯒꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯅꯣꯡꯁꯥꯕꯒꯤ ꯍꯛꯆꯥꯡꯗꯨ ꯄꯣꯠꯂꯣꯏꯈ꯭ꯔꯦ꯫ ꯇꯣꯝꯕꯗꯤ ꯃꯌꯥꯝꯕꯒꯤ ꯄꯣꯠꯂꯣꯏꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯞꯄꯤ꯫ "ꯇꯥꯃꯣ, ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯀꯥꯏꯗ ꯂꯩꯒꯦ? ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯖꯦꯀꯣꯕꯅ, "ꯀꯥꯏꯗꯩ ꯎꯕ ꯐꯪꯗꯣꯏꯅꯣ ꯗꯥ ꯇꯣꯝꯕ? ꯃꯥꯗꯤ ꯆꯥꯎꯟ ꯍꯣꯏꯗ ꯅꯠꯇꯤꯌꯦ, ꯃꯨꯝꯕꯥꯏꯗꯁꯨ ꯀꯤꯂꯔꯅꯤꯅ ꯂꯥꯏ ꯐꯠꯇꯕꯅ ꯄꯇꯥꯜꯗ ꯄꯨꯈ꯭ꯔꯦ꯫ ꯗꯥ ꯇꯣꯝꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗ, ꯃꯤꯕꯨꯗꯤ ꯍꯥꯠꯇ꯭ꯔꯤ, ꯐꯠꯇꯕꯩ ꯋꯥꯅꯤ, ꯅꯠꯇ꯭ꯔꯣꯅꯦ?" "ꯑꯗꯨꯅꯕꯨ ꯊꯋꯥꯏꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ, ꯁꯤꯗꯩꯗꯤ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤꯅꯦ ꯍꯥ? ꯂꯥꯏꯔꯦꯝꯂꯦꯟꯗꯁꯨ ꯊꯦꯡꯅꯔꯔꯣꯏꯗꯣ, ꯑꯩꯗꯤ ꯑꯃꯨꯛ ꯌꯨꯝꯗ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯅ ꯆꯪꯈꯤꯗꯣꯏꯅꯤ." ꯇꯣꯝꯕꯅ, "ꯑꯩꯅ ꯁꯥꯞ ꯁꯣꯜꯂꯤꯕꯁꯤꯅꯤ, ꯅꯪꯒꯤꯁꯨ ꯊꯋꯥꯏꯗꯣ ꯅꯌꯨꯝꯗ ꯆꯪꯕ ꯉꯝꯂꯅꯨ." "ꯀꯥꯟꯅꯔꯣꯏ, ꯅꯪꯒꯤ ꯁꯥꯞꯇꯣ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯀꯣ? ꯃꯌꯥꯝꯒꯤ ꯕꯣꯔ ꯐꯪꯂꯕꯅꯦ ꯑꯩꯁꯦ, ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯕꯣꯔ ꯐꯥꯎꯕ ꯐꯪꯗꯕ ꯊꯋꯥꯏꯅꯤ ꯑꯩꯈꯣꯏꯗꯤ." ꯆꯥꯎꯕꯤꯅ, "ꯏꯃꯥꯒꯤ ꯅꯣꯡꯁꯥꯕ, ꯏꯆꯥꯁꯨ ꯅꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯂꯕ꯭ꯔꯣ? ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ." ꯖꯦꯀꯣꯕꯅ, "ꯃꯆꯧ, ꯆꯠꯇꯤꯌꯦ, ꯗꯥ ꯇꯣꯝꯕꯗꯤ ꯁ꯭ꯋꯥꯏꯗ ꯇꯝꯅꯔꯤꯌꯦ꯫ ꯅꯆꯥ ꯅꯣꯡꯁꯥꯕꯗꯤ ꯍꯤꯡꯆꯥꯕꯅ ꯄꯨꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯁꯨ ꯄꯤ ꯀꯪꯗ꯭ꯔꯤꯌꯦ, ꯀꯞꯄꯣ, ꯄꯦꯟꯅ ꯀꯞꯄꯣ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯐꯠꯇꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯇꯧꯔꯕꯁꯨ ꯊꯃꯣꯏ ꯀꯟꯕꯤ ꯑꯃꯒꯨꯝ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯆꯥ ꯀꯥꯏꯅꯔꯕ ꯀꯥꯟꯁꯤꯗ ꯑꯋꯥꯕ ꯈꯪꯂꯛꯄ꯭ꯔꯥ? ꯋꯥꯠꯂꯤ ꯀꯥꯏꯅꯗꯧꯕ꯫ ꯐꯠꯇꯕꯤ ꯅꯪꯒꯤ ꯄꯤ ꯕꯥꯔꯇꯤꯟ ꯑꯃꯒ ꯑꯐꯕꯤ ꯏꯃꯥꯒꯤ ꯄꯤ ꯗ꯭ꯔꯣꯞ ꯑꯃꯒꯗꯤ ꯏꯃꯥꯒꯤ ꯄꯤ ꯗ꯭ꯔꯣꯞꯅ ꯃꯒꯨꯟ ꯌꯥꯝꯅ ꯍꯦꯜꯂꯤ." ꯖꯦꯀꯣꯕ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯂꯥꯛꯑꯦ꯫ ꯏꯕꯦꯝꯍꯜꯒ ꯁꯣꯅꯤꯇꯥꯒꯗꯨ ꯀꯥꯏꯗꯅꯣ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯖꯦꯀꯣꯕ ꯄ꯭ꯔꯞ ꯔꯣꯖꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯗꯥ, ꯃꯃꯥ ꯍꯣꯏꯁꯦ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ?" ꯔꯣꯖꯔꯅ, "ꯀꯩꯅꯣ, ꯕꯥꯆꯧ ꯕ꯭ꯔꯣꯖꯦꯟ ꯍꯣꯏꯗ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤꯌꯦ." "ꯑꯁ, ꯀꯩ ꯀꯥꯟꯗꯕꯗ?" "ꯍꯩ, ꯃꯤꯅ ꯆꯤꯡꯅꯅꯤꯅꯦ, ꯆꯠꯁꯅꯨ, ꯐꯖꯗꯤꯌꯦ ꯃꯤ ꯃꯃꯥꯡꯗ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ, ꯑꯗꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯄ ꯆꯠꯅꯤ ꯍꯥꯏꯈ꯭ꯔꯒ
ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯑꯅꯥꯁꯦ ꯌꯥꯎꯍꯟꯅꯤꯡꯗꯦꯅꯦ ꯃꯇꯥꯡ ꯃꯇꯝꯗꯅꯦ ꯆꯠꯆꯔꯁꯅꯨ ꯊꯣꯡ ꯅꯥꯀꯟꯗꯒꯤ ꯍꯜꯂꯣ ꯔꯣꯖꯔ ꯖꯦꯀꯣꯕ ꯆꯞ ꯃꯥꯟꯅꯅ ꯕꯥꯏ ꯑꯦꯂꯦꯛꯁ ꯅꯣꯛꯏ ꯀꯝꯗꯧꯔꯤꯒꯦ ꯖꯦꯀꯣꯕꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯕꯥꯏ ꯔꯣꯖꯔꯅ ꯑꯁ ꯇꯥꯔꯝꯕꯅꯤ ꯌꯥꯝꯅ ꯏꯍꯦ ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕ ꯃꯌꯥꯝꯕꯗ ꯆꯪꯈ꯭ꯔꯦ ꯕꯥꯏ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯦ ꯑꯦꯂꯦꯛꯁꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄꯅꯤ ꯕꯥꯏ ꯆꯥꯛ ꯆꯥꯈ꯭ꯔꯁꯤꯀꯣ ꯍꯣꯏ ꯑꯗꯣ ꯀꯅꯥ ꯂꯩꯇꯕ ꯌꯥꯎꯒꯦ ꯃꯃꯥ ꯍꯣꯏ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯆꯥ ꯐꯥꯏꯕꯣꯛ ꯑꯍꯟꯗꯨꯅꯦ ꯑꯦ ꯀꯤꯂꯔꯗꯨꯔꯣ ꯍꯥꯏꯁꯦ ꯑꯪ ꯅꯛꯏꯔꯦ ꯕꯥꯏ ꯖꯦꯀꯣꯕ ꯅꯪ ꯆꯠꯇ꯭ꯔꯤꯉꯩꯗ ꯇꯨꯝꯅꯕ ꯍꯥꯠꯂꯝꯃꯨꯀꯣ ꯍꯥꯠꯂꯝꯃꯒ ꯅꯤꯅꯥ ꯇꯥꯅ ꯏꯇꯩꯃꯒꯤ ꯄꯨꯛꯅꯨꯡꯗ ꯆꯪꯈ꯭ꯔꯒꯦ ꯑꯁ ꯅꯪꯁꯦ ꯏꯆꯟ ꯅꯨꯄꯤꯒꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯂꯗꯤꯕ ꯏꯆꯟꯁꯦ ꯋꯥꯕꯅ ꯂꯣꯏꯔꯅꯤ ꯃꯔꯥꯏꯕꯛ ꯐꯗꯣꯏꯅꯦ ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ ꯀꯥꯟꯗꯦ ꯌꯦꯟ ꯆꯥꯁꯤꯔꯥ ꯁꯟ ꯆꯥꯁꯤꯔꯥ ꯕꯥꯏ ꯉꯥ ꯑꯣꯏꯅ ꯆꯥꯁꯦ ꯑꯣꯀꯦ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯃꯁꯦꯟ ꯃꯃꯥꯏꯗꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯥ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯁꯨꯅꯤꯇꯥ ꯍꯣꯏꯁꯨ ꯉꯥꯏꯍꯥꯛ ꯃꯊꯧ ꯃꯉꯝꯗꯣ ꯌꯥꯎꯔꯒ ꯍꯜꯂꯛꯑꯦ ꯏꯕꯦꯝꯍꯜꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯁꯨꯅꯤꯇꯥꯅ ꯍꯜꯂꯛꯄꯗ ꯑꯦꯂꯦꯛꯁꯀ ꯔꯣꯖꯔꯒꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯦ ꯑꯦꯂꯦꯛꯁꯅ ꯃꯃꯥ ꯁꯨꯅꯤꯇꯥꯅ ꯑꯦꯂꯦꯛꯁ ꯃꯃꯥ ꯆꯥꯛ ꯊꯣꯡꯂꯒꯦ ꯆꯥꯔꯒ ꯆꯠꯂꯨꯀꯣ ꯏꯆꯟ ꯑꯩꯈꯣꯏꯅꯤꯅ ꯊꯣꯡꯉꯦ ꯃꯃꯥ ꯂꯣꯏꯗꯧꯔꯦ ꯍꯩꯃꯥ ꯔꯣꯖꯔ ꯀꯤꯆꯟꯗꯒꯤ ꯃꯃꯥ ꯂꯣꯏꯗꯧꯔꯦ ꯀꯔꯤ ꯊꯣꯡꯕꯤꯔꯒꯦ ꯅꯕꯥꯒꯤꯕꯣ ꯉꯥ ꯂꯩꯔꯨꯔꯒ ꯊꯣꯡꯉꯦ ꯐꯔꯦ ꯐꯔꯦ ꯍꯌꯦꯡꯁꯦ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯀꯅꯤ ꯅꯃꯥ ꯍꯣꯏꯗꯣ ꯉꯟꯅ ꯂꯥꯛꯀꯅꯤ ꯍꯣꯏ ꯃꯃꯥ ꯏꯃꯥꯅꯁꯨ ꯍꯥꯏꯔꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯣꯖꯔ ꯑꯦꯂꯦꯛꯁ ꯁꯨꯅꯤꯇꯥ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯔꯣꯖꯔꯅ 이발 마봉기 문학도 쩌루시라 엘렉스나 쩌루세 마바도부 기한 겜 따지브라 마봉기 한 딸이 이발 어도 와항강 무니 감지 나 너무 쩌루보니 버리 쩌루르슬라오 마마 스니타나 시들레예 로저나 이바이가 마봉기 문학도 쩌루게 호이호이 ꯆꯠꯂꯤꯉꯩꯗ ꯕꯦꯡꯗ ꯆꯪꯂꯧꯀꯣ ꯆꯦꯛ ꯃꯅꯥꯅꯤ ꯑꯩꯁꯨ ꯅꯣꯏ ꯑꯝꯇꯅꯦ ꯕꯦꯡꯗ ꯆꯠꯂꯨꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯃꯃꯥ ꯂꯥꯛ 5ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯩꯃꯥ ꯂꯨꯍꯣꯡꯕꯩꯅꯦ ꯏꯃꯧꯒꯤꯁꯨ ꯈꯔ ꯄꯤꯗꯣꯏꯅꯤ ꯀꯩꯅꯣ ꯑꯦꯂꯦꯛꯁꯅ ꯃꯃꯥ ꯑꯗꯨꯇꯗꯤ ꯇꯧꯕꯤꯒꯅꯣ ꯅꯆꯥꯅ ꯁꯦꯡꯅ ꯍꯥꯏꯖꯔꯤꯁꯤꯅꯦ ꯌꯥꯕꯤꯌꯣ ꯏꯆꯟꯒꯤ ꯑꯉꯝꯕ ꯈꯔ ꯍꯥꯞꯆꯔꯛꯀꯦ ꯃꯃꯥ ꯍꯣꯏꯗꯒꯤ ꯁꯦꯜ ꯂꯧꯕꯁꯦ ꯑꯩ ꯄꯥꯝꯗꯤꯌꯦ ꯍꯦ ꯏꯃꯧꯅꯗꯤꯅꯦ ꯏꯆꯥꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯕꯒꯤ ꯃꯃꯥꯗ ꯂꯤꯛ ꯑꯆꯧꯕ ꯑꯃ ꯁꯥꯒꯦ ꯇꯧꯕꯅꯦ ꯑꯦꯂꯦꯛꯁꯅ ꯁꯨꯅꯤꯇꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯃꯃꯥ ꯄ꯭ꯂꯤꯖ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯅꯤꯅ ꯅꯤꯅꯦꯅꯅꯦ ꯗꯦꯜꯂꯤꯗꯒꯤ ꯂꯣꯏ ꯁꯥꯔꯒ ꯄꯨꯔꯛꯑꯕꯅꯤ ꯐꯔꯦ ꯐꯔꯦ ꯗꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯥꯛ 5ꯗꯣ ꯑꯗꯨꯝ ꯂꯧꯊꯣꯔꯛꯑꯣ ꯅꯣꯏ ꯄꯥꯕꯨꯡꯒꯤꯁꯨ ꯑꯩꯈꯣꯏꯅꯅꯦ ꯍꯟꯗꯛꯇꯤ ꯄꯨꯊꯣꯛꯂꯁꯦ ꯂꯧꯕꯨꯗꯤ ꯂꯧꯊꯣꯔꯛꯀꯦ ꯃꯃꯥ ꯑꯗꯣ ꯑꯪꯀꯜꯅ ꯒꯕꯔꯃꯦꯟꯅ ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯄꯩꯁꯥ ꯂꯣꯏꯅ ꯀꯥꯏꯔꯅꯤ ꯍꯥꯏꯈꯤꯕꯅꯤ ꯏꯃꯥ ꯈꯪꯉꯤꯅꯤꯗ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯐꯔꯦ ꯃꯃꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯁꯨꯅꯤꯇꯥ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯦ ꯔꯣꯖꯔ ꯑꯦꯂꯦꯛꯁꯀꯤ ꯕꯥꯏꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯦ ꯃꯗꯥꯎ ꯌꯥꯕ ꯍꯥꯏꯗꯣꯏꯔꯥ ꯈꯔ ꯊꯧꯔꯛꯄꯒ ꯑꯦꯁꯥꯏ ꯖꯤꯠ ꯊꯦꯡꯅꯩ ꯖꯤꯠꯅ ꯔꯣꯖꯔ 이발 아무도 가모 엘렉스 바이도 가미 로저 꿈타르가 짓기 모낙다 라에 앙까 가이도 샷비루이노 로저 너희 라코니네 메담다 파우 누가이바 담게나 로저 하라운다 앙까 아코이 바봉두부 와강 망감나브라 ngamle 아이코이쇼 라기 떠로마니 ꯆꯠꯀꯦꯁꯨ ꯆꯠꯂꯔꯣ ꯑꯩꯁꯨ ꯃꯦꯗꯥꯝꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯉꯤ ꯍꯣꯏ ꯑꯪꯀꯜ ꯉꯥꯏꯈꯣꯅꯦ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯈ꯭ꯔꯤꯗꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯑꯧ ꯑꯪꯀꯜ
ꯍꯧꯗꯣꯛꯄ ꯇꯥꯗꯦꯅ ꯌꯦꯡꯂꯨꯕꯗ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ꯫ ꯃꯈꯣꯏꯅꯕꯨꯗꯤ ꯃꯪꯂꯥꯛꯅꯕꯅꯤ ꯃꯥꯜꯂꯦ ꯍꯥꯏ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯄꯨꯂꯤꯁꯈꯩꯅ ꯆꯠꯂꯨꯕꯗꯗꯤ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯇꯥꯛꯂꯝꯗꯦ ꯍꯥꯏ꯫ ꯃꯈꯣꯏꯗꯕꯨ ꯀꯅꯥ ꯆꯪꯂꯒ ꯍꯥꯠꯇꯣꯏꯅꯣ? ꯑꯗꯨꯅꯤ ꯉꯛꯂꯤꯕꯁꯦ, ꯀꯦꯃꯦꯔꯥꯗꯗꯤ ꯀꯩꯝꯇ ꯍꯦꯛ ꯎꯗ꯭ꯔꯦ꯫ ꯋꯥꯡꯈ꯭ꯔꯕ ꯋꯥꯜꯁꯤꯗ ꯀꯃꯥꯏꯅ ꯀꯥꯔꯛꯄꯅꯣꯁꯨ ꯈꯪꯗꯦ, ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨꯁꯨ ꯍꯥꯡꯂꯝꯃꯤ ꯍꯥꯏ꯫ ꯑꯩꯕꯨꯗꯤ ꯆꯠꯂꯨꯗ꯭ꯔꯤꯗ, ꯑꯇꯩꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯨꯗꯧꯔꯤ ꯂꯩꯕꯥꯛꯁꯦ꯫ ꯇꯤꯀꯥꯗꯔ ꯆꯥꯎꯍꯟ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯇꯨꯝꯅꯕ ꯍꯥꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤ ꯃꯇꯥꯁꯨ ꯑꯣꯏꯕꯅꯤꯅ ꯂꯃꯟ ꯈꯨꯝꯕꯁꯨ ꯃꯥꯜꯂꯤ꯫ ꯈꯪꯗꯦ ꯑꯪꯀꯜ, ꯕꯥꯆꯧ ꯍꯣꯏꯗꯤ ꯁꯪꯒꯁꯨ ꯆꯥꯎꯏ꯫ ꯑꯐꯕ ꯐꯠꯇꯕ ꯂꯣꯏꯅꯃꯛ ꯇꯤꯟꯅꯕꯅꯤ꯫ ꯃꯈꯣꯏꯅ ꯀꯩꯗꯧꯔꯤ ꯑꯗꯣ ꯑꯗꯥ ꯑꯩ ꯑꯝꯇ ꯈꯪꯗꯦ꯫ ꯈꯪꯂꯨꯅꯨ, ꯑꯁꯤꯒꯨꯝꯕꯁꯦ ꯈꯪꯂꯒ ꯅꯍꯥ ꯅꯣꯏ ꯃꯥꯡꯅꯕꯅꯤ꯫ ꯐꯔꯦ, ꯅꯣꯏ ꯄꯥꯕꯨꯡ ꯎꯅꯅꯤ ꯍꯥꯏꯗꯣ ꯆꯠꯂꯨꯔꯣ꯫ ꯃꯦꯗꯥꯝ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ? ꯂꯩꯍꯧꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯝꯍꯜꯁꯨ ꯂꯥꯛꯏ꯫ ꯔꯣꯖꯔꯅ "ꯅꯦꯆꯣ", ꯏꯕꯦꯝꯍꯜꯅ "ꯀꯩꯗꯧꯔꯦ? ꯑꯩꯈꯣꯏꯗꯔꯣ?" "ꯃꯥꯅꯦ." ꯖꯤꯠꯅ ꯁꯠ ꯂꯥꯎꯅ ꯀꯧꯔꯛꯏ꯫ "ꯃꯦꯗꯥꯝ." ꯏꯕꯦꯝꯍꯜꯅ "ꯍꯩꯃꯥ, ꯀꯩ ꯂꯩꯔꯦ ꯖꯤꯠ?" "ꯃꯦꯗꯥꯝ ꯁꯨꯅꯤꯇꯥ ꯎꯅꯕ ꯂꯥꯛꯆꯕꯅꯤ." ꯔꯣꯖꯔꯅ "ꯅꯦꯆꯣ, ꯑꯪꯀꯜꯒ ꯆꯪꯃꯤꯟꯅꯈ꯭ꯔꯣ, ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ." "ꯍꯣꯏ." ꯖꯤꯠꯀ ꯏꯕꯦꯝꯍꯜꯒꯁꯨ ꯆꯠꯈ꯭ꯔꯦ꯫ ꯔꯣꯖꯔꯒ ꯑꯦꯂꯦꯛꯁꯀꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯕꯥꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯝꯃꯤ ꯋꯥꯈꯜꯗ꯫ ꯄꯨꯂꯤꯁꯀꯤ ꯃꯆꯥꯅꯤꯅ ꯆꯥꯎꯍꯟ ꯍꯣꯏ ꯍꯥꯠꯄꯗꯣ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈꯤꯅꯤ꯫ ꯃꯤ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯊꯥꯖꯗꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯁꯨ ꯍꯥꯠꯍꯧꯗ꯭ꯔꯕꯗꯤ ꯕꯦꯔꯥ ꯌꯥꯝ ꯀꯥꯟꯅꯔꯛꯅꯤ꯫ ꯅꯣꯡꯕꯥꯟ ꯅꯣꯡꯃꯩ ꯑꯃ ꯌꯦꯞꯄꯒ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯔꯣꯖꯔ ꯍꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗꯧꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗꯅꯤ꯫ ꯀꯥꯔ ꯑꯃ ꯀꯟꯅ ꯊꯧꯔꯒ ꯕꯥꯏꯛ ꯃꯃꯥꯡ ꯑꯗꯨꯗ ꯊꯠꯆꯤꯜꯂꯛꯑꯦ꯫ ꯑꯦꯂꯦꯛꯁ ꯕꯥꯏꯛꯇꯣ ꯕ꯭ꯔꯦꯛ ꯁꯠ ꯐꯥꯔꯒ ꯈꯥꯝꯃꯤ꯫ ꯀꯥꯔꯗꯨꯗꯒꯤ ꯅꯣꯡꯕꯥꯟ ꯀꯨꯝꯊꯔꯛꯏ꯫ ꯔꯣꯖꯔꯅ "ꯇꯥꯃꯣ ꯅꯣꯡꯕꯥꯟ, ꯀꯩꯗꯧꯔꯒꯦ?" ꯅꯣꯡꯕꯥꯟꯅ "ꯖꯤꯠꯀ ꯁꯥꯟꯅꯩ ꯋꯥꯔꯤꯗꯣ ꯀꯩꯅꯣ?" "ꯑꯩꯈꯣꯏ ꯃꯃꯥ ꯎꯅꯕ ꯂꯥꯛꯄꯅꯦ, ꯑꯗ ꯀꯥꯏ ꯆꯠꯇꯣꯏꯅꯣꯅ ꯁꯨꯝ ꯍꯪꯂꯛꯄꯅꯦ." "ꯅꯣꯏ ꯃꯥꯒꯤ ꯑꯦꯛꯁ ꯍꯁꯕꯦꯟꯂꯣ?" ꯔꯣꯖꯔ ꯃꯁꯥꯗꯨ ꯐꯥꯊꯩ꯫ "ꯇꯥꯃꯣ, ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ. ꯅꯄꯥꯕꯨꯡ ꯂꯩꯇ꯭ꯔꯤꯉꯩꯗ ꯎꯅꯩꯗꯨꯕꯨ ꯁꯥꯎꯒꯦ ꯍꯥꯏꯗ꯭ꯔꯦꯗꯅ ꯍꯔꯥꯎꯔꯤꯕ ꯍꯥ? ꯅꯪꯁꯨ ꯅꯃꯥꯒꯤ ꯂꯤꯆꯠꯁꯦ ꯄꯥꯝꯃꯤꯔꯕ?" ꯑꯦꯂꯦꯛꯁ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯦꯂꯦꯛꯁꯅ "ꯅꯣꯏꯅ ꯑꯣꯛꯇ꯭ꯔꯒ ꯃꯤꯁꯨ ꯑꯣꯛꯇꯕ ꯑꯣꯏꯅ ꯎꯔꯗꯤꯕ ꯌꯥꯝ ꯊꯤꯅ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ?" ꯅꯣꯡꯕꯥꯟꯅ "ꯍꯨꯏꯅꯥꯎ ꯃꯆꯥꯁꯤꯅ ꯀꯅꯥꯅꯣ?" ꯑꯦꯂꯦꯛꯁꯅ "ꯍꯨꯏꯖꯥꯎꯅꯤꯀꯣ, ꯋꯥꯡꯕꯗꯤ ꯑꯩꯅ ꯗꯃꯥꯗ ꯍꯦꯜꯂꯝꯅꯤ." ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤ ꯌꯥꯝꯅ ꯆꯦꯟꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯆꯠꯂꯤ꯫ ꯆꯠꯈꯤꯕ ꯃꯤꯈꯩꯁꯨ ꯊꯣꯏꯅ ꯌꯦꯡꯂꯝꯗꯦ, ꯃꯥꯒꯤ ꯃꯊꯧ ꯆꯠꯅꯈꯤ꯫ ꯅꯣꯡꯕꯥꯟꯅ "ꯅꯣꯏꯅꯤꯃꯛ ꯍꯥꯠꯇꯣꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ?" ꯔꯣꯖꯔꯅ "ꯇꯥꯃꯣ, ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ?"